March kundagi ngasi fawa Myanmar dagi lo kaina purakkhiba Lupa Crore chamaga kundra humdoi henbagi forest ki potthok Assam Rifles the Kamjong district dagi fagatpa ngamkhre IGAR South na thadorakiba cherol gi matung ina ngasi Kamjong district ki Z choroda Assam Rifles singna truck taranithoi da purakpa cubic feet lising ahum chahum kunmari gi u chawrakna lupa lakh kunipan lising kunmanga rom gi Myanmar dagi loan kaina pusilakpa che chang sudabadagi phagatki truck sing adu thorakpa driver sing amadi u sing adu Kamjong district forest beat officer da makhata bathabak laukhatna basenakre hari panba yabadi haukiba March kundagi ngasi fawba u cubic feet lising nifuma thoi chanipan yankhaitare chawrakna Lupa Crore ahum lakh marfuma panrom gi oigetaba amadi kwa supari maru tan lising ama chamaga kuntaret sel oina Lupa Crore chamaga kunthra lakh kunma panrom gi forest ki pothok sing Kamjong district ki phagat palaikre Assam Rifles na chathariba operation ase ain kaina lalol itik tawriba ase thingba khaktana tana borderlana drug amadi mayai kabadi sagi potlam sing Myanmar gi posilakpada thingba ngamle hairi